ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯁꯤꯡ ꯂꯩꯕ ꯑꯄꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯟꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯁꯥꯞ ꯇꯧꯁꯤꯟꯕꯤꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅꯃꯛ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ, ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯃꯥꯕꯨ ꯁꯪꯗꯨꯅ ꯀꯤꯍꯜꯂꯒ ꯂꯥꯛꯅꯔꯒ ꯂꯩ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯀꯤꯕ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯁꯥꯞ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯃꯔꯝꯗꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯃꯪꯒꯤ ꯃꯐꯝꯗ ꯁꯣꯡꯅ ꯍꯧꯕ ꯎ ꯋꯥ ꯀꯌꯥꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤꯆꯥ ꯀꯧꯏ꯫ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯏ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯝ ꯍꯥꯠꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯇꯧꯕ ꯃꯤ ꯃꯆꯥ ꯑꯃꯈꯛ ꯂꯦꯞꯂꯒ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯆꯥ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯗꯦ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯕ꯫ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗ ꯅꯈꯣꯏ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯩꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯈꯤꯅꯤ? ꯋꯥꯔꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯋꯥꯔꯦ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ"꯫ ꯐꯠꯇꯕ ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯅꯪꯅ ꯐꯅ ꯆꯠꯂꯁꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯃꯥꯗꯤ ꯁꯥꯞ ꯑꯗꯨꯅ ꯍꯦꯟꯅ ꯅꯪꯕꯨ ꯋꯥꯍꯟꯒꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯒꯅꯤ"꯫ ꯂꯦꯝꯕꯤꯆꯥ ꯁꯥꯎꯅ ꯑꯣꯟꯊꯣꯛꯂꯒ, "ꯆꯠꯈ꯭ꯔꯣ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏꯗꯤ ꯑꯁꯤꯕ ꯐꯠꯇꯕ ꯊꯋꯥꯏꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯪꯂꯤꯕ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯃꯗꯨ ꯍꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯅ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥ ꯑꯃꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯈꯪꯂꯕ꯭ꯔꯥ? ꯅꯪꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯕꯅꯤ꯫ ꯁꯤꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯗ ꯑꯗꯨꯝ ꯐꯤꯕꯝ ꯑꯁꯤꯒ ꯃꯥꯟꯅꯅ ꯍꯤꯡꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯇ꯭ꯔꯤ꯫ ꯃꯗꯨ ꯀꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯅꯤ, ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯅꯪꯕు ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯕꯗꯤ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏ, ꯅꯈꯣꯏꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤꯕ ꯅꯈꯣꯏꯗꯤ ꯅꯈꯣꯏꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯔꯨꯆꯣ, ꯑꯍꯤꯡꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠꯀꯅꯨ꯫ ꯑꯁꯤꯕ ꯑꯩꯈꯣꯏꯗꯤ ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯔꯛꯄ ꯑꯩꯒꯤ ꯑꯣꯖꯥꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯊꯥꯒꯠꯂꯦ"꯫ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤꯆꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯀꯤꯖꯩ, ꯑꯗꯨꯅ ꯈꯔ ꯆꯠꯊꯔꯒ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯂꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯈꯖꯥꯏꯗ ꯅꯥꯜꯂꯛꯏ꯫ "ꯅꯁꯛꯁꯨ ꯐꯖꯕ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯑꯣꯏꯕ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯣꯏ꯫ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅꯤꯡꯗꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯁꯥꯞ ꯇꯧꯔꯤꯕ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯍꯤꯡꯆꯥꯕꯤ, ꯑꯩꯈꯣꯏꯅ ꯇꯧꯕ ꯁꯥꯞꯇꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯀꯅꯤ? ꯂꯩꯌꯨ, ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯅꯪꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ, ꯅꯪꯅ ꯇꯦꯡꯊꯥꯕ, ꯃꯗꯣ ꯑꯩꯒꯤ ꯏꯊꯧꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯅꯨꯄꯤ ꯃꯆꯥ"꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯃꯤꯠꯇ꯭ꯔꯪꯗꯒꯤ ꯃꯥꯡꯈ꯭ꯔꯦ, ꯑꯃꯗꯤ ꯐꯠꯇꯕꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯆꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯗꯥꯡ ꯇꯥꯕꯒ ꯃꯝꯕ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯃꯍꯥꯛ ꯀꯌꯥꯔꯛ ꯁꯤꯖꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯁꯥꯞ ꯑꯁꯤ ꯃꯥꯅ ꯁꯤꯔꯕꯁꯨ ꯀꯣꯛꯄ ꯂꯩꯔꯣꯏꯗꯕꯅꯤꯅ ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯄꯥꯝꯕꯩ ꯑꯃꯗꯤ ꯇꯧꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯎꯃꯪꯗ ꯀꯣꯅꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯨꯟꯖꯥ ꯈꯔꯅ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯤ ꯆꯪꯗꯦ, ꯃꯊꯪ ꯃꯊꯪ ꯑꯃꯗꯒꯤ ꯑꯃꯗ ꯄꯥꯎ ꯁꯟꯗꯣꯛꯅꯔꯛꯇꯨꯅ ꯈꯨꯟꯖꯥ ꯈꯔ ꯆꯠꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯂꯧꯊꯣꯛꯅꯤꯡꯉꯛꯑꯕꯗꯤ ꯆꯪꯒꯗꯕ ꯊꯣꯡ 3 ꯂꯩ, ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕꯗꯤ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫
ꯑꯃꯁꯨꯡ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯟꯕ ꯆꯪꯂꯨꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯇꯝꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯏ ꯑꯃ ꯆꯤꯡꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯟꯅꯤꯡꯂꯕꯁꯨ ꯂꯩꯏ ꯑꯁꯤꯗ ꯆꯪꯂꯛꯎ꯫ ꯑꯗꯨꯕꯨ ꯀꯥꯟꯁꯤꯟꯈ꯭ꯔꯕꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ, ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ." ꯋꯥꯗꯨꯗ ꯈꯨꯟꯖꯥ ꯑꯍꯨꯝꯗꯨ ꯀꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ꯫ "ꯑꯩ ꯈꯪꯏ, ꯑꯩꯕꯨ ꯀꯟꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯤꯛꯂꯤꯉꯩ ꯑꯃꯨꯛꯇꯪ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯁꯤ ꯂꯥꯟꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ?" ꯁꯣꯝꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯩ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯝꯂꯛꯄꯁꯤꯡ ꯑꯗꯨ ꯇꯝꯃꯤ꯫ ꯃꯈꯣꯏ ꯍꯧꯅꯗꯨꯅ ꯆꯪꯂꯕꯁꯨ ꯑꯣꯏꯒꯅꯤ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯁꯥꯟꯅꯕꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯐꯅ ꯌꯥꯝꯅ ꯆꯠꯂꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯟꯅꯤꯡꯂꯕꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯃꯥꯕꯨ ꯀꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯠꯂꯕꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯆꯥ ꯏꯁꯨꯒ ꯊꯥꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤꯗ ꯀꯝꯗꯧꯅ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯦ꯫ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯆꯍꯤ 10 ꯍꯦꯜꯂꯦ ꯅꯤꯡꯊꯧ ꯄꯥꯜꯂꯛꯇꯨꯅ ꯍꯤꯡꯂꯛꯂꯤꯕꯁꯦ꯫ ꯑꯗꯨꯅꯤꯅꯦ, ꯈꯪꯗ꯭ꯔꯦ, ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯈꯨꯟꯖꯥ ꯃꯁꯤꯡ ꯍꯟꯊꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯁꯤꯡ ꯃꯈꯥ ꯆꯠꯊꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯌꯥꯝꯁꯨ ꯈꯪꯅꯔꯕ ꯍꯥꯏꯅꯔꯤꯕ ꯎꯃꯪ ꯑꯗꯨꯕꯨ ꯍꯦꯟꯖꯤꯜꯂꯨꯗꯨꯅ ꯆꯪꯕꯤꯔꯨꯒꯅꯨ꯫ ꯀꯅꯥꯅ ꯈꯪꯕ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯑꯃꯨꯛ ꯂꯧꯁꯤꯟꯈ꯭ꯔꯕꯗꯤ? ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ." "ꯍꯣꯏ, ꯑꯩꯈꯣই ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯎꯃꯪꯗ ꯆꯠꯍꯟꯕꯤꯒꯅꯨ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯦ ꯃꯤꯁꯤꯡ ꯍꯟꯊꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ." ꯃꯌꯥꯝꯗꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯒ ꯍꯟꯅꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯀꯤꯇꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ, ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯄꯤꯛꯂꯕ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯀꯤꯇꯤ ꯋꯥꯔꯤꯗꯨ ꯇꯥꯔꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯌꯥꯝꯕ ꯀꯤꯇꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ ꯑꯇꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯄꯨꯡꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯀꯜꯂꯤ, ꯃꯁꯥ ꯐꯩ, ꯃꯄꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯩ꯫ ꯀꯤꯇꯤꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯇꯨꯝꯕ ꯆꯥꯕꯁꯤ ꯈꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯄꯨꯡꯗꯨ ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯄꯥꯝꯂꯧꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯀꯤꯇꯤ ꯃꯥꯡꯒꯣꯜꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡ ꯆꯥꯎꯕꯅ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ! ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯑꯉꯥꯡꯁꯤꯕꯨ ꯅꯣꯡꯃꯗ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯇꯨꯝꯕꯒ ꯆꯥꯕꯒ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ." "ꯄꯥꯕꯨꯡ, ꯇꯥꯆꯧꯁꯨ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ, ꯃꯇꯝꯗꯣ ꯉꯥꯏꯔꯁꯦ." "ꯏꯄꯥꯅꯦ, ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ꯫ ꯆꯍꯤ 19 ꯁꯨꯔꯁꯤ ꯐꯥꯎꯕꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯤꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯅꯤ? ꯃꯃꯥꯟꯅꯕ ꯃꯈꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ, ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯦ." ꯀꯤꯇꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ, ꯐꯨꯛ ꯍꯧꯒꯠꯂꯒ, "ꯑꯁ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯑꯗꯨ ꯍꯟꯊꯅ ꯈꯟꯕꯤꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯕ ꯊꯕꯛꯇꯤ ꯊꯤꯔꯤꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯤꯌꯦ." "ꯍꯥꯏ ꯆꯤꯟꯊꯤꯕ, ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅꯅꯕ ꯁꯦꯜ ꯂꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯊꯕꯛꯇꯤ ꯀꯗꯥꯏ?" "ꯑꯁ ꯄꯥꯕꯨꯡ, ꯑꯩꯁꯤꯕꯨ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯆꯥꯕꯨ ꯇꯥꯊꯤꯕꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯁꯥꯎꯅꯤꯡꯉꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯑꯣꯏꯀꯣ." "ꯍꯟꯖꯤꯜꯂꯛꯀꯅꯨ, ꯃꯗꯨꯅꯅꯦ ꯏꯄꯥ ꯏꯁꯧ ꯂꯥꯡꯕꯁꯦ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯌꯨꯝꯁꯤꯒꯤ ꯈꯟꯕꯗ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕꯗꯣ꯫ ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤꯕ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ." ꯀꯤꯇꯤꯗꯣ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯎꯃꯪ ꯑꯗꯨ ꯌꯦꯡꯂꯛꯄꯗ ꯅꯤꯡꯁꯤꯡꯂꯛꯂꯦ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗꯦ, ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯀꯟꯕ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯂꯒ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ꯫ ꯆꯍꯤ ꯀꯌా ꯑꯃ ꯅꯤꯡꯊꯧ ꯄꯥꯜꯂꯛꯇ꯭ꯔꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯀꯜꯂꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧ パンꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯅꯤ, ꯄꯥꯕꯨꯡꯁꯨ ꯑꯄꯨꯡꯁꯨ ꯃꯅꯤꯡ ꯇꯝꯃꯅꯤ꯫ ꯀꯤꯇꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯥꯕꯨ ꯆꯠꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯑꯗꯨ ꯐꯅ ꯁꯥꯎꯔꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤ꯫ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯕꯨ ꯀꯅꯥꯅ ꯆꯠꯍꯟꯅꯤꯡꯒꯅꯤ? "ꯏꯄꯥꯒꯤ ꯀꯤꯇꯤ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯗ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯣ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯐꯝ ꯑꯗꯣ ꯑꯐꯕ ꯑꯣꯏꯔꯣ, ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ꯫ ꯑꯗꯨꯅꯅꯦ ꯅꯪ ꯆꯠꯈꯤꯅꯨ꯫ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤꯅꯤ꯫ ꯏꯄꯥꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯏꯄꯥꯁꯦ ꯋꯥꯗꯕ ꯉꯝꯗꯦ." ꯀꯤꯇꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯩ꯫ "ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯣ
ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯕꯨ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯟꯖꯔꯛꯀꯦ ꯀꯤꯇꯤ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯄꯥꯕꯨꯡꯅ ꯄꯤꯕ ꯉꯝꯂꯣꯏ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯐꯝꯗꯅꯦ ꯆꯪꯒꯦ ꯈꯛ ꯈꯟꯒꯅꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯀꯤꯇꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯥꯕꯨꯡꯒꯤ ꯏꯁꯧ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯃꯄꯥ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯦ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕ ꯃꯅꯥꯎꯅꯨꯄꯥꯁꯨ ꯃꯅꯤꯡꯇꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯤꯇꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯆꯤꯊꯤ ꯑꯃ ꯏꯔꯝꯂꯒ ꯃꯍꯥꯛ ꯃꯄꯥꯕꯨꯡꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯎꯃꯪꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯕꯨꯡꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡꯗ ꯆꯤꯊꯤ ꯑꯃ ꯂꯩꯔꯝꯕꯗꯨ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯟꯕ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯐꯅꯅꯕ ꯆꯩꯕꯁꯤꯡ ꯑꯗꯣ ꯅꯆꯥꯅ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯅꯆꯥꯒꯤꯁꯨ ꯋꯥꯁꯛ ꯑꯃꯗꯤ ꯂꯩ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯋꯥꯁꯛꯅꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯅꯆꯥ ꯃꯥꯏ ꯄꯥꯛꯅ ꯍꯟꯖꯔꯒꯦ ꯅꯆꯥꯅ ꯍꯜꯂꯛꯄ ꯄꯥꯕꯨꯡ ꯉꯥꯏꯕꯤꯔꯝꯃꯨ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯆꯥꯎꯕꯗꯨ ꯃꯆꯥꯒꯤ ꯆꯤꯊꯤ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯊꯧꯅꯤꯖꯔꯝꯃꯤ ꯀꯤꯇꯤ ꯃꯄꯥ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯥ ꯉꯥꯁꯤꯡꯒꯤ ꯑꯋꯥꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯗꯦ ꯃꯥꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯑꯄꯟꯕ ꯄꯤꯔꯛꯄꯁꯤꯡ ꯑꯣꯏꯅ ꯅꯩꯈꯥꯏꯔꯝꯃꯤ ꯐꯖꯈ꯭ꯔꯕ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯝꯕꯤꯒꯤ ꯃꯌꯥꯏ ꯋꯥꯏꯗ ꯈꯔ ꯆꯥꯎꯊꯣꯛꯂꯒ ꯍꯧꯖꯕ ꯃꯥꯅ ꯍꯦꯛꯇ ꯀꯛꯊꯠꯂꯤ ꯈꯔ ꯑꯃꯨꯛ ꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯒ ꯈꯩꯔꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯃꯆꯤꯟꯖꯥꯛ ꯍꯨꯟꯖꯤꯜꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨꯁꯨ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯑꯣꯏꯖꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯈꯣꯏꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯈꯔꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯕ ꯁꯥꯔꯗꯅ ꯈꯪꯂꯤꯗꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯤꯇꯤꯅ ꯈꯩꯔꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯂꯒ ꯁꯒꯣꯜ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨꯛ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯈꯛ ꯎꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯪꯅ ꯐꯖꯩ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯈꯅꯥꯎ ꯑꯗꯨ ꯈꯔ ꯀꯪꯂꯛꯄꯒꯨꯝ ꯇꯧꯏ ꯏꯁꯤꯡ ꯈꯪꯊꯛ ꯊꯛꯅꯤꯡꯕ ꯄꯣꯛꯂꯛꯏ ꯑꯁ ꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯀꯔꯤ ꯈꯨꯐꯖꯅꯣ ꯃꯁꯤ ꯊꯛꯂꯕꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯑꯅꯤ ꯀꯤꯇꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯈꯔ ꯂꯥꯞꯅ ꯉꯥꯅꯨ ꯈꯔ ꯏꯔꯣꯏꯔꯒ ꯂꯥꯛꯂꯝꯃꯤ ꯉꯥꯅꯨ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯗꯨꯅ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯃꯥꯗꯤ ꯃꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯥꯀꯟꯗꯒꯤ ꯅꯨꯡꯗꯨ ꯃꯆꯥ ꯈꯔ ꯈꯨꯜꯂꯒ ꯃꯈꯣꯏꯕꯨ ꯊꯣꯝꯂꯝꯃꯤ ꯑꯗꯨꯒ ꯆꯠꯍꯟꯈꯤꯔꯝꯃꯤ ꯅꯨꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯉꯥꯎꯔꯕ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯇꯨꯡꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯎꯖꯥꯎ ꯑꯃꯗ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯀꯣꯜ ꯃꯆꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯌꯥ ꯃꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯄꯣꯛꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯃꯁꯥ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯀꯣꯜ ꯑꯗꯨ ꯊꯨꯒꯥꯏꯔꯛꯂꯝꯃꯤ ꯎꯆꯦꯛ ꯑꯅꯤꯒꯤ ꯃꯀꯣꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯆꯤꯛꯂꯛꯂꯝꯃꯤ ꯀꯤꯇꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯒꯤ ꯊꯛꯁꯥꯡ ꯑꯗꯨꯅ ꯎꯆꯦꯛ ꯑꯃꯣꯝ ꯑꯗꯨ ꯍꯥꯏꯗꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯃꯣꯝ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯂꯥꯕ ꯑꯗꯨꯅ ꯑꯁꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯒ ꯀꯞꯂꯝꯃꯤ ꯀꯤꯇꯤ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯥ ꯐꯪꯂꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ ꯀꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕ ꯂꯩ ꯑꯗꯨꯁꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯊꯨꯅ ꯆꯪꯂꯛꯏ ꯑꯃꯨꯛꯁꯨ ꯂꯦꯞꯄꯦ ꯑꯗꯨꯒ ꯈꯜꯂꯝꯃꯤ ꯑꯩꯅ ꯏꯪꯊꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯆꯪꯉꯗꯤ ꯆꯥꯕꯤꯗꯨꯅ ꯎꯁꯤꯠꯂꯔꯣꯏ ꯑꯩꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯈꯔ ꯁꯥꯔꯗꯤ ꯁꯣꯏꯗꯅ ꯀꯤꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯗ ꯄꯤꯔꯅꯤ ꯁꯥꯞꯇꯨ ꯀꯣꯛꯑꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯥꯎꯔꯒ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯊꯣꯡ ꯍꯥꯡꯉꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇ꯭ꯔꯣ ꯍꯥꯡꯉꯛꯇ꯭ꯔꯗꯤ ꯀꯧꯈꯥꯏꯔꯒꯦ ꯌꯥꯔꯕꯣ ꯊꯨꯅ ꯍꯥꯡꯉꯣ ꯀꯤꯇꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯀꯟꯅ ꯊꯤꯜꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯗ ꯐꯥꯎꯕ ꯌꯦꯡꯊꯣꯔꯛꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛ ꯑꯁ ꯑꯁꯤꯁꯨ ꯑꯣꯏꯔꯣꯏ ꯃꯁꯥ ꯃꯥꯡꯗꯅ ꯇꯣꯛꯀꯅꯤ ꯑꯁꯨꯛ ꯐꯤꯡꯅ ꯁꯥꯎꯒꯟꯕ ꯃꯤꯅꯕꯨ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯍꯟꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯂꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯤꯁꯦ ꯂꯩ ꯑꯁꯤ ꯍꯦꯟꯖꯜꯂꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯀꯟꯕ ꯂꯥꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯀꯟꯕꯕꯨ ꯑꯔꯥꯏꯕ ꯊꯕꯛꯂꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯅ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ 3ꯈꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯃꯥꯒꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯀꯅꯤ
ꯀꯌꯥꯝ ꯂꯨꯕ ꯆꯥꯡꯌꯦꯡꯅꯣ? ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯂꯥꯛꯑꯣ ꯍꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯀꯤꯇꯤꯗꯨ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ, ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯥꯒꯨꯝꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯤꯇꯤꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯄꯨꯡ ꯀꯤꯇꯤ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯕꯅ "ꯅꯌꯥꯝꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ, ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯑꯩ ꯋꯥꯈꯜꯒꯁꯤ ꯌꯥꯝꯅ ꯆꯃꯝꯅꯩ꯫ ꯄꯥꯎ ꯑꯃꯇꯪ ꯄꯤꯔꯛꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦꯅꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯇꯥꯆꯧꯕꯨ ꯊꯤꯕ ꯆꯠꯂꯨꯒꯦ, ꯃꯥꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯑꯒꯦ꯫ ꯃꯗꯨ ꯌꯥꯗꯦ ꯑꯄꯨꯡ, ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ꯫ ꯅꯌꯥꯝꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤ ꯏꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ, ꯑꯃꯁꯤꯃꯗꯤ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ, ꯅꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯆꯧꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯖꯔꯛꯀꯦ꯫ ꯇꯥꯆꯧꯗꯣ ꯌꯥꯝ ꯋꯥꯔꯝꯃꯅꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯄꯥꯕꯨꯡ? ꯑꯄꯨꯡ, ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯆꯠꯂꯨꯒꯦ, ꯇꯥꯆꯧꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯌꯦꯡꯃꯨꯛ ꯆꯠꯂꯨꯔꯒꯦ, ꯃꯁꯤꯃꯇꯪꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯄꯥꯕꯨꯡꯒꯤꯗꯤ ꯁꯒꯣꯜ ꯑꯃꯈꯛꯇ ꯂꯩꯖꯕꯅꯤ, ꯃꯗꯨꯁꯨ ꯅꯌꯥꯝꯕꯅ ꯄꯨꯈ꯭ꯔꯦ꯫ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯂꯩꯕꯗꯨꯁꯨ ꯃꯥꯅ ꯄꯨꯈ꯭ꯔꯦ꯫ ꯅꯪꯗꯤ ꯀꯔꯤꯅ ꯉꯥꯛꯊꯣꯛꯀꯅꯤ? ꯏꯄꯥꯒꯤ ꯁꯦꯜ ꯈꯔ ꯂꯩ, ꯃꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯥꯡ ꯑꯃ ꯂꯩꯔꯨꯔꯁꯤ꯫ ꯄꯥꯕꯨꯡ, ꯂꯩꯒꯨꯝꯁꯦ, ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥꯅ ꯂꯝꯕꯤꯗ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯞꯄꯤꯔꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯎꯕ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯌꯧꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯈꯛ ꯇꯥꯂꯛ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯗꯨ ꯎꯕꯗ, "ꯑꯦ ꯑꯄꯨꯡ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ ꯄꯣꯏꯗꯣꯝꯁꯤꯒ?" ꯑꯄꯨꯡ ꯃꯌꯥꯝꯕꯒꯤ ꯂꯤꯆꯠ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯗ ꯁꯟꯇꯣꯛꯂꯒꯅꯤ ꯈꯟꯗꯨꯅ, ꯈꯨꯔꯥ, ꯑꯩ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯅꯛꯄ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯩꯅꯦ ꯐꯩꯅꯦ, ꯁꯨꯒꯗꯕꯅꯤ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯍꯧꯗꯅ, ꯅꯠꯇ꯭ꯔꯅꯦ? ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯗꯅꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯍꯧꯔꯣ꯫ ꯅꯄꯥꯕꯨꯡꯁꯨ ꯅꯍꯥ ꯑꯣꯏꯗ꯭ꯔꯦ, ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯕꯨꯡꯉꯣ꯫ ꯀꯤꯇꯤꯗꯤ ꯎꯗꯦ, ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯇꯥꯆꯧꯗꯤ ꯂꯧꯕꯨꯛꯇ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯩꯃꯥ, ꯃꯥꯕꯨ ꯂꯧꯕꯨꯛꯀ ꯁꯨꯕ꯭ꯔꯅꯦ? ꯐꯩ ꯐꯩ, ꯋꯥꯈꯜ ꯇꯥꯔꯦꯀꯣ, ꯐꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯠꯊꯣꯛꯎꯔꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯑꯄꯨꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯈꯨꯔꯥ ꯇꯣꯝꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯥꯎꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯆꯥꯅꯨꯄꯥ ꯆꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯣ?" "ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯌꯥꯎꯖꯕꯁꯦ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯆꯥꯎꯕ, ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯕꯨ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤꯗ, ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯖꯔꯤꯕ ꯃꯌꯥꯝꯁꯦ?" "ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ꯫ ꯈꯥꯡꯕꯗ ꯀꯜꯂꯨ ꯏꯆꯥꯁꯤꯗꯤ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯥꯒꯤ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯄꯨꯕꯅꯤ." "ꯍꯣꯏ ꯈꯨꯔꯥ, ꯑꯗꯨ ꯈꯨꯔꯥ, ꯈꯨꯔꯥꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯂꯧꯁꯪꯗ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯐꯧ ꯈꯔ ꯌꯩꯒꯗꯕ, ꯑꯗꯣ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯊꯕꯛ ꯁꯪꯉꯗꯤ ꯌꯥꯎꯕꯤꯒꯦꯔꯥꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ, ꯄꯪꯀꯨꯏ ꯀꯨꯏꯔꯣꯏꯗ." "ꯍꯣꯏ ꯈꯨꯔꯥ, ꯌꯥꯏ, ꯑꯩ ꯍꯌꯦꯡꯃꯛ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ." "ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯈꯨꯔꯥ ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯄꯨꯡ ꯃꯈꯣꯡꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ! ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯖꯈ꯭ꯔꯦꯗ ꯇꯈꯦꯜꯂꯩ ꯃꯌꯥꯝꯁꯤꯗꯤ, ꯎꯃꯪꯁꯤꯗ ꯑꯁꯨꯛ ꯌꯥꯝꯕ ꯇꯈꯦꯜꯂꯩ ꯇꯝꯗ ꯐꯥꯎꯕꯗ ꯎꯗ꯭ꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯊꯥꯕ ꯂꯩꯁꯤꯁꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ! ꯎꯖꯥꯎ ꯑꯁꯤꯒ ꯌꯥꯟꯁꯤꯟꯅꯔꯦ꯫ ꯃꯁꯤꯅꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕ ꯍꯥꯏꯕꯗꯣ꯫ ꯃꯇꯝ ꯍꯥꯏꯕꯁꯦ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯇꯥꯆꯧꯒ ꯄꯨꯟꯅ ꯎꯃꯪꯗ ꯂꯥꯛꯈꯤꯕꯗꯣ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩ ꯆꯥꯎꯔꯕꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦꯗꯣ꯫ ꯇꯥꯆꯧ, ꯅꯅꯥꯎꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ, ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯇꯥꯆꯧ." ꯑꯄꯨꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯗ
ꯈꯩꯔꯣꯏ ꯈꯔ ꯂꯝꯕꯤꯗ ꯃꯈꯣꯜ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯄꯤꯛꯂꯕ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯈꯩꯔꯣꯏ ꯑꯃꯣꯝ ꯑꯃꯗꯤ ꯂꯥꯕ ꯑꯅꯤꯗꯨꯅ ꯍꯣꯠꯅꯖꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯥꯎꯊꯣꯛꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯕꯨ ꯀꯤꯕ ꯄꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯨꯡꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯌꯥꯎꯕꯤꯔꯛꯏ꯫ ꯃꯗꯨꯗ ꯈꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯂꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯡꯈꯛ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯁꯨ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯦ꯫ ꯑꯄꯨꯡꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯝꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯤ꯫ ꯃꯊꯪ ꯑꯃꯨꯛ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯈꯅꯥꯎꯁꯤ ꯈꯪꯕꯅ ꯂꯣꯏꯔꯦ꯫ ꯈꯣꯡꯁꯤꯁꯨ ꯐꯖꯅ ꯁꯤꯊꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯤꯗ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯄꯨꯡ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯇꯤꯡꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯉꯥꯅꯨ ꯃꯔꯤꯈꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯋꯥꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯄ ꯑꯗꯨ ꯎꯕꯗ ꯑꯄꯨꯡ ꯃꯥꯅ ꯄꯨꯔꯛꯄ ꯑꯍꯥꯎ ꯑꯊꯨꯝ ꯈꯔꯗꯨ ꯃꯈꯣꯏꯗꯁꯨ ꯁꯔꯨꯛ ꯈꯔ ꯈꯥꯏꯕꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯄꯨꯡ ꯑꯃꯨꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯥꯝ ꯊꯥꯖꯗꯅ ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯎꯆꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄꯅꯤ꯫ ꯁꯨꯝ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯄꯗ ꯈꯖꯤꯛꯇꯪ ꯅꯛꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯎꯆꯦꯛ ꯑꯅꯤꯈꯛ ꯃꯀꯣꯛ ꯑꯗꯨ ꯊꯥꯡꯒꯠꯄ ꯉꯝꯗꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯄꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯑꯗꯨ ꯎꯁꯥ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ ꯎ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯄꯥꯡꯅ ꯆꯥꯅꯅꯕ ꯃꯍꯥꯛ ꯂꯦꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯉꯟꯇꯥꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯄꯪꯂꯥꯞ ꯂꯥꯞꯇꯦ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯦ꯫ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯆꯪꯂꯛꯏ꯫ ꯂꯩ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯊꯤꯜꯂꯛꯏ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯤꯡꯆꯥꯕꯤꯗꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ? ꯑꯄꯨꯡ ꯊꯣꯛꯂꯛꯂꯤꯕꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒ ꯂꯥꯛꯄ꯭ꯔꯥ? ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯥꯡꯌꯦꯡ 3 ꯈꯛ ꯇꯧꯒꯅꯤ꯫ ꯃꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯌꯥꯝꯕꯒ ꯎꯅꯍꯟꯒꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯑꯩ ꯍꯥꯟꯅ ꯎꯅꯖꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯃꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯍꯜꯂꯨ꯫ ꯑꯄꯨꯡ ꯍꯤꯡꯆꯥꯕꯤꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯏ꯫ ꯀꯅꯥꯅ ꯈꯪꯏ? ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯁꯨ ꯂꯩ, ꯂꯩꯇꯕꯁꯨ ꯂꯩ꯫ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒ ꯃꯥꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ? ꯑꯄꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯉꯛꯁꯝ ꯑꯗꯨꯗ ꯁꯣ ꯑꯃ ꯁꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, ꯀꯔꯤ ꯁꯣꯕ ꯑꯣꯏꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯆꯝꯕꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯁꯣ ꯑꯁꯤꯕꯨ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯅꯦ꯫ ꯀꯔꯝꯕ ꯊꯣꯡꯒꯤ ꯁꯣ ꯑꯣꯏꯔꯖꯥꯠꯅꯣ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯑꯄꯨꯡꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯒ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯌꯨꯝꯗ ꯆꯠꯍꯟꯕ ꯉꯝꯍꯟꯗ꯭ꯔꯕꯗꯤ? ꯍꯤꯡꯆꯥꯕꯤꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ, ꯍꯩꯁ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒ ꯃꯁꯤꯒ ꯋꯥꯉꯥꯡ ꯑꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯥꯅ ꯍꯪꯕ ꯋꯥꯍꯪꯁꯦ ꯑꯃꯠꯇ ꯍꯪꯗꯕꯅꯤ, ꯏꯄꯪ ꯄꯪꯅ ꯍꯦꯛꯇ ꯊꯕꯛ ꯇꯧꯈꯤ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯊꯦꯝꯁꯤꯒꯦ? ꯃꯥꯕꯨ ꯆꯠꯍꯟꯕꯗꯤ ꯆꯠꯍꯜꯂꯔꯣꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ, ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯥꯞ ꯑꯗꯨ ꯍꯦꯛ ꯀꯣꯛꯄꯒ ꯑꯩꯅ ꯁꯣꯏꯗꯅ ꯆꯠꯍꯟꯒꯅꯤ꯫ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ? ꯆꯤꯡꯅꯒꯅꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯣꯖꯩ ꯑꯁꯪꯕꯗꯣ ꯑꯗꯨ ꯄꯤꯔꯛꯎ꯫ ꯑꯩ ꯑꯣꯏꯅ ꯄꯥꯏꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯦꯡꯅ ꯊꯥꯖꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯉꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯦ, ꯑꯗꯨꯅ ꯆꯤꯡꯅꯗꯅꯕ ꯃꯍꯥꯛ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯁꯣꯖꯩ ꯑꯁꯪꯕꯁꯤꯗꯤ ꯅꯪꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯍꯥ? ꯁꯤꯗꯤ ꯑꯩꯒꯤ ꯎꯄꯨꯒꯤ ꯐꯤꯔꯣꯜ ꯍꯥꯞꯄꯒꯤ ꯁꯣꯖꯩꯅꯤ, ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯄꯨꯡ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯌꯥ ꯊꯥꯖꯕ ꯌꯥꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ, ꯑꯩ ꯄꯥꯏꯁꯤꯟꯒꯦ꯫ ꯅꯪꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅ ꯈꯟꯖꯔꯗꯤ? ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ, ꯀꯥꯟꯅꯗꯦ꯫ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯔꯨ ꯑꯣꯏꯕ ꯂꯤꯛꯂ ꯁꯅꯥꯔ ꯑꯃ ꯄꯤꯒꯦ꯫
ꯑꯩꯗꯤ ꯋꯥ ꯂꯩꯊꯣꯛꯍꯟꯕ ꯃꯤꯑꯣꯏꯗꯤ ꯊꯧꯁꯥꯗꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯁꯣꯗꯨ ꯈꯛꯇꯅꯤ꯫ ꯍꯣꯏꯗ, ꯅꯨꯄꯥꯁꯤꯅ ꯐꯅ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯍꯣꯏꯗ, ꯁꯣꯁꯤ ꯄꯤꯊꯣꯛꯂꯒꯦ꯫ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡ ꯑꯣꯟꯈ꯭ꯔꯗꯕꯁꯤꯕꯨ꯫ ꯋꯥꯁꯦ ꯃꯇꯣꯝꯗ ꯈꯟꯖꯔꯒ ꯅꯣꯛꯆꯩ꯫ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯁꯦꯡꯅ ꯁꯣ ꯑꯁꯤ ꯄꯥꯝꯖꯔꯕꯗꯤ ꯄꯤꯔꯒꯦꯁꯦ꯫ ꯁꯣꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯑꯄꯨꯡ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ, ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯄꯥꯛꯄ ꯑꯀꯨꯞꯄ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠꯂꯩ ꯃꯔꯨ ꯆꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ, ꯑꯩꯅ ꯆꯥꯏꯔꯤꯕ ꯅꯨꯃꯤꯠꯂꯩꯒꯤ ꯃꯔꯨꯁꯦ ꯅꯪꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯈꯨꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏꯊꯤꯔꯕꯅꯤ, ꯍꯟꯕꯁꯨ ꯌꯥꯔꯣꯏ, ꯅꯌꯥꯝꯕꯁꯨ ꯎꯕ ꯐꯪꯂꯣꯏ꯫ ꯑꯄꯨꯡ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯨꯃꯤꯠꯂꯩ ꯃꯔꯨꯁꯤꯕꯨ ꯈꯨꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯁꯨ ꯄꯨꯡ ꯑꯃꯈꯛꯇꯗ꯫ ꯃꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯕꯗꯤ ꯏꯌꯥꯝꯕꯕꯨꯁꯨ ꯎꯔꯔꯣꯏ, ꯄꯥꯕꯨꯡꯁꯨ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯑꯩ ꯀꯟꯅꯗꯤ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯄꯨꯡ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ, ꯑꯩ ꯊꯕꯛꯁꯤ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯄꯨꯡ ꯅꯨꯃꯤꯠꯂꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯈꯨꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯊꯥꯖꯗꯅ ꯇꯥꯂꯛ ꯑꯗꯨꯗ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯉꯁꯥꯏ ꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯌꯨꯝ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯈꯩꯔꯣꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯠꯂꯩ ꯑꯗꯨ ꯈꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯈꯩꯔꯣꯏꯗꯤ ꯃꯈꯣꯡ ꯌꯥꯡꯕꯅꯤꯅ ꯖꯔ ꯖꯔ ꯈꯣꯝꯖꯤꯜꯂꯛꯏ꯫ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯈꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯄꯨꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯔꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯥꯗꯨꯗ ꯇꯨꯝꯊꯣꯛꯂꯤ꯫ ꯄꯨꯡ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯍꯜꯂꯛꯂꯤ꯫ ꯑꯄꯨꯡꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯌꯥꯝ ꯉꯛꯂꯝꯃꯤ꯫ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯈ꯭ꯔꯕ ꯅꯨꯃꯤꯠꯂꯩ ꯃꯔꯨ ꯑꯗꯨꯕꯨ ꯈꯨꯜꯂꯤꯕ? ꯍꯣꯏꯗ, ꯑꯅꯤꯁꯨꯕꯗꯨꯃꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯀꯟꯒꯦ ꯍꯥꯏꯕꯗꯣ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯄꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯩꯅꯦ, ꯃꯁꯛꯀꯥꯁꯦ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩꯗ ꯑꯄꯨꯡꯁꯨ ꯍꯥꯏꯐꯦꯠ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ, ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯧꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯨꯡ ꯑꯣꯜꯍꯜꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯁꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ꯫ ꯑꯄꯨꯡ ꯍꯤꯡꯆꯥꯕꯤꯒꯤ ꯑꯊꯤꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯐꯤꯚꯝ ꯑꯁꯤ ꯂꯨꯕꯅ ꯃꯌꯥꯝꯕ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯌꯥꯊꯣꯛꯂꯤ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪꯁꯨ ꯅꯁꯛ ꯌꯥꯝ ꯐꯖꯩꯗ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯍꯜ ꯈꯔ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ, ꯔꯥꯁꯤꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯣꯡꯊꯣꯛꯏ ꯅꯣꯛꯄꯗ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯇꯣꯝꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯄꯨꯡꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯪꯅ ꯅꯍꯥꯟꯃꯈꯩ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯦ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯌꯥꯔꯗꯤ꯫ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯗꯣ ꯑꯃꯨꯛ ꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯩꯒꯤ ꯅꯨꯄꯥ ꯁꯛꯍꯦꯟꯕ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯄꯨꯡꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯑꯃꯗ ꯂꯥꯛꯏ꯫ ꯐꯅꯌꯥꯝ ꯁꯥꯡꯂꯦ ꯇꯨꯔꯦꯜ ꯑꯗꯨ, ꯌꯥꯝꯅꯁꯨ ꯂꯨꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯃꯥꯜꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩꯒꯤ ꯇꯥꯈ꯭ꯔꯤꯕ ꯈꯨꯗꯣꯞ ꯑꯁꯦ ꯅꯪꯅ ꯈꯨꯜꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯒ ꯄꯨꯟꯅ ꯈꯨꯗꯣꯞ 12 ꯁꯨꯔꯕꯅꯤ ꯇꯥꯈ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯑꯩꯅ ꯈꯨꯜꯂꯨ ꯍꯥꯏꯔꯔꯣꯏ, ꯑꯃꯈꯛꯇꯃꯛ ꯈꯨꯜꯂꯨ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯪꯅ ꯑꯍꯨꯝꯁꯨꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯂꯣꯏꯕꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕꯤꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯅꯤ꯫ ꯑꯄꯨꯡ ꯋꯥꯈꯜꯗ ꯈꯜꯂꯤ, ꯇꯨꯔꯦꯜꯁꯦ ꯌꯥꯝꯅ ꯂꯨꯗꯕꯗꯤ ꯃꯥꯜꯂꯤ, ꯀꯌꯥꯝ ꯋꯥꯕ ꯑꯣꯏꯅꯤꯒꯦ? ꯈꯨꯗꯣꯞ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯈꯪꯍꯧ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯦꯛ ꯎꯕꯒ ꯈꯨꯗꯣꯞ ꯑꯗꯣ ꯃꯈꯨꯠꯇ ꯁꯤꯖꯔꯒꯦ꯫ ꯐꯔꯦ ꯍꯤꯡꯆꯥꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯈꯨꯗꯣꯞꯁꯦ ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯑꯩ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯉꯟꯅ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯈꯨꯗꯣꯞ ꯑꯁꯦ ꯐꯪꯅꯅꯕ ꯊꯤꯔꯝꯃꯨ꯫ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯅꯪꯅ ꯃꯥꯏꯊꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯅ ꯌꯥꯈ꯭ꯔꯗꯨꯕꯨ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯄꯨꯡ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯀꯨꯝꯊꯕ ꯍꯧꯔꯛꯂꯤ꯫
ꯑꯃꯨꯛ ꯊꯥꯡꯀꯠꯂꯛꯏ꯫ ꯑꯁ, ꯏꯁꯤꯡ ꯈꯨꯌꯤꯡꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦ, ꯀꯃꯥꯏ ꯀꯨꯝꯂꯒ ꯂꯧꯅꯤ? ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯏꯪꯗꯦ꯫ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒ ꯂꯨꯍꯣꯡꯕꯗꯤ ꯄꯨꯟꯁꯤꯗ ꯉꯝꯃꯣꯏ꯫ ꯀꯔꯤ ꯄꯥꯝꯕꯩ ꯅꯣꯏꯅ ꯇꯧꯒꯗꯧꯔꯤꯕ? ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯄꯨꯡ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯁꯥꯏ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯈꯤꯕ ꯉꯥꯅꯨ ꯃꯔꯤꯗꯣ ꯈꯔ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯨꯡꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯍꯥꯗ ꯉꯥꯅꯨꯁꯤꯡ, ꯍꯤꯡꯆꯥꯕꯤꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯁꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞꯁꯥ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯕꯤꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯊꯤꯌꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯅꯈꯣꯏ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯊꯥꯗꯔꯤꯁꯤꯒ ꯄꯨꯟꯅ 12 ꯁꯨꯔꯦ ꯍꯥꯏ꯫ ꯂꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯃꯈꯛꯇ ꯊꯤꯕꯤꯌꯨ꯫ ꯉꯥꯅꯨ ꯃꯔꯤꯗꯨ ꯃꯀꯣꯛ ꯅꯣꯝꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯃꯀꯨꯏ ꯀꯨꯏꯗꯅ ꯈꯨꯗꯣꯞ 12 ꯂꯣꯏꯅꯃꯛ ꯐꯪꯗꯨꯅ ꯉꯥꯅꯨ ꯃꯔꯤ ꯑꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯄꯨꯡꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯄꯨꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯖꯒꯦ ꯃꯔꯨꯞꯁꯤꯡ꯫ ꯑꯄꯨꯡꯅ ꯍꯤꯡꯆꯥꯕꯤꯗꯨ ꯍꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯀꯣꯟꯊꯣꯡꯒꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯅꯨꯁꯤꯡ, ꯅꯈꯣꯏ ꯍꯟꯈ꯭ꯔꯣ꯫ ꯍꯤꯡꯆꯥꯕꯤꯁꯤꯅ ꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯕꯒꯤ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯒꯅꯤ꯫ ꯁꯣꯏꯗꯅ ꯑꯩꯕꯨ ꯁꯥꯎꯔꯅꯤ꯫ ꯑꯃꯗꯤ ꯅꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ꯫ ꯉꯥꯅꯨ ꯃꯔꯤꯗꯨ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯂꯥꯛꯄꯒ ꯈꯨꯗꯣꯞ 12 ꯑꯗꯨ ꯂꯣꯏꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯊꯤꯅ ꯉꯛꯂꯤ꯫ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯏꯁꯤꯡ ꯑꯁꯤꯗ ꯈꯨꯗꯣꯞ 12 ꯂꯣꯏꯅꯃꯛ ꯍꯦꯛ ꯊꯤꯕ ꯉꯝꯕ? ꯍꯣꯏꯗ, ꯑꯍꯨꯝꯁꯨꯕꯗꯨꯃꯗꯤ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯈꯜꯂꯕꯁꯨ ꯑꯩꯒ ꯂꯨꯍꯣꯡꯗꯧ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯣꯛꯂꯒ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯍꯟꯕ꯫ ꯈꯨꯗꯣꯞꯁꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯃꯨ꯫ ꯆꯥꯡꯌꯦꯡ ꯑꯍꯨꯝꯁꯨꯕꯗꯣ ꯑꯃꯨꯛ ꯇꯧꯔꯁꯤ꯫ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯅꯤꯌꯦ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯌꯥꯔꯗꯤ ꯉꯁꯤ ꯍꯦꯛꯇ ꯑꯍꯤꯡ ꯇꯥꯔꯁꯨ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯝꯕꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯃꯌꯥꯝ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯟꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯃꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯇꯕꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯛ ꯃꯁꯥ ꯐꯈ꯭ꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯐꯥꯎꯕꯗ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯂꯥꯟꯕ ꯉꯝꯗꯦ꯫ ꯃꯥꯅ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯄꯨꯡ ꯃꯌꯥꯝꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯀꯣꯜꯂꯗꯨꯅ, ꯇꯥꯆꯧ, ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯀꯟꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯃꯤꯟꯅꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨꯁꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯂꯦ꯫ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯁꯥ ꯐꯝꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯤꯇꯝ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯄꯨꯡꯒꯤ ꯊꯣꯡ 3ꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯤ꯫ ꯊꯣꯡ 3 ꯑꯗꯨꯗꯒꯤ ꯑꯃꯃꯝ ꯃꯈꯨꯠ ꯇꯤꯡꯊꯣꯛꯍꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗ ꯃꯁꯝ ꯑꯃꯃꯝꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯃꯅ ꯍꯤꯒꯣꯛ ꯑꯣꯏꯔꯝꯃꯤ, ꯑꯃꯅ ꯑꯉꯥꯡꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯕ ꯍꯪꯒꯥꯝ ꯃꯄꯥꯜꯒ ꯌꯥꯅꯩ ꯑꯃꯅ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ, ꯊꯣꯡ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯑꯃꯈꯛ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ꯫ ꯑꯄꯨꯡ ꯑꯗꯨ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯈꯛ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯀꯔꯝꯕꯅꯣ ꯈꯪꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯥꯟꯒꯗꯕ ꯁꯝꯒꯤ ꯃꯆꯨꯁꯨ ꯑꯃꯠꯇ ꯅꯠꯇꯦ, ꯀꯝꯗꯧꯅ ꯈꯪꯒꯅꯤ? ꯑꯁꯨꯝꯅ ꯑꯄꯨꯡ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯇꯥꯂꯛ ꯑꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯅꯤꯈꯛ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯃꯥꯅ ꯉꯔꯥꯡ ꯃꯀꯣꯟꯗ ꯊꯥꯡꯒꯠꯄꯤꯔꯝꯕ ꯎꯆꯦꯛ ꯑꯗꯨꯅꯤ꯫ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯇꯨꯄꯤ ꯑꯗꯨ ꯆꯤꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯄꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯁꯪꯕ ꯃꯆꯨ ꯄꯥꯟꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯁꯥꯒꯠꯆꯩ꯫ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯁꯝ ꯑꯁꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯍꯥꯟꯕ ꯊꯣꯡ ꯑꯁꯤ ꯑꯣꯏꯔꯣꯏ ꯇꯥꯛꯄꯅꯤ꯫ ꯊꯣꯡꯁꯤꯗ ꯄꯥꯏꯔꯤꯕꯁꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯁꯝꯅꯤ꯫ ꯑꯄꯨꯡꯒꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯑꯇꯩ ꯊꯣꯡ ꯑꯅꯤꯗꯨꯗꯤ ꯁꯣ ꯍꯥꯡꯗꯣꯛꯅꯕ ꯑꯃꯠꯇ ꯄꯥꯟꯗꯦ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯒꯤꯗꯨ ꯈꯛꯇ ꯄꯥꯜꯂꯤ꯫ ꯃꯗꯨꯗꯅ ꯍꯦꯟꯅ ꯃꯥꯕꯨ ꯆꯃꯝꯅꯍꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ?
ꯑꯇꯩ ꯊꯣꯡ ꯑꯁꯤꯅ ꯁꯣ ꯍꯥꯡꯅꯕ ꯑꯝꯇ ꯌꯥꯎꯗꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯊꯣꯡ ꯑꯁꯤꯅ ꯄꯥꯜꯂꯤꯕꯁꯤꯅ꯫ ꯑꯄꯨꯡ ꯀꯔꯤꯅꯣꯃ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯉꯁꯥꯏ ꯍꯤꯡꯆꯥꯕꯤꯗꯒꯤ ꯂꯧꯈꯤꯕ ꯁꯣ ꯑꯁꯪꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤ ꯍꯥꯡꯇꯣꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯄꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯎꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯕ ꯃꯆꯨ ꯑꯣꯏ, ꯑꯉꯥꯡꯕꯁꯨ ꯑꯣꯏꯗꯦ, ꯑꯁꯪꯕꯁꯨ ꯅꯠꯇꯦ, ꯍꯪꯒꯥꯝ ꯃꯄꯥꯜ ꯆꯪꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯑꯄꯨꯡ ꯍꯤꯡꯆꯥꯕꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯕ ꯁꯥꯞꯅꯤꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯄꯨꯡ ꯑꯁꯤꯗꯤ ꯈꯪꯂꯦ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯈꯜꯂꯨꯕ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝ, ꯍꯥꯏꯕꯗꯤ ꯊꯣꯡ ꯑꯗꯨ ꯁꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯥꯡꯇꯣꯛꯄ ꯌꯥꯔꯣꯏꯗꯕ ꯊꯣꯡ ꯑꯃꯅꯤ꯫ ꯑꯄꯨꯡ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ, "ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯥ ꯃꯆꯥ? ꯊꯣꯡ ꯑꯁꯤ ꯑꯃ ꯈꯜꯂꯨꯗꯅ, ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯒꯨꯝꯁꯤ." ꯑꯄꯨꯡ ꯁꯣꯗꯨ ꯂꯧꯈꯠꯂꯒ ꯑꯍꯥꯟꯕ ꯊꯣꯡ ꯑꯗꯨꯗ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯌꯥꯝꯅ ꯉꯛꯂꯤ, ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯁꯒꯦꯟꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯅ ꯃꯥꯁꯨ ꯈꯪꯂꯦ ꯅꯨꯄꯥ ꯑꯗꯨ ꯃꯥꯕꯨ ꯀꯟꯕꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯊꯨꯡꯅꯔꯔꯣꯏ ꯍꯥꯏꯕ ꯈꯟꯗꯨꯅ, "ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯜꯂꯕꯁꯨ ꯅꯪꯗꯤ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ꯫ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯟꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯔꯔꯣꯏ꯫ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕ, ꯅꯪꯕꯨ ꯄꯨꯗꯅ ꯑꯩ ꯍꯜꯂꯨꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕ ꯑꯃ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯄꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯄꯨꯡꯅ ꯅꯥꯀꯟꯗ ꯍꯟꯗꯣꯛꯏ꯫ ꯁꯣꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯄꯨꯡ ꯌꯥꯝ ꯉꯛꯏ꯫ ꯐꯤꯕꯝꯁꯤ ꯌꯧꯔꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯦ, ꯑꯗꯨꯒ ꯁꯣ ꯂꯣꯟꯁꯤꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯌꯥꯝ ꯊꯥꯖꯗꯅ ꯊꯣꯡ ꯑꯍꯨꯝꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯄꯨꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯣ ꯑꯗꯨꯁꯨ ꯃꯇꯣꯟꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯄꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯦ, ꯅꯅꯤꯡ ꯇꯝꯖꯔꯣ꯫ ꯉꯁꯤꯗꯒꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯑꯊꯤꯡꯕ ꯄꯤꯔꯔꯣꯏ꯫ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ ꯊꯧꯅꯥ ꯂꯩꯔꯕ ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯒꯗ꯭ꯔꯥ?" ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, "ꯃꯗꯨꯒꯤ ꯈꯜꯂꯨꯗꯅ ꯃꯇꯝ ꯃꯥꯡꯒꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯂꯤꯄꯨꯟꯅꯤ, ꯑꯔꯣꯏꯕꯅꯤ." ꯑꯄꯨꯡ ꯃꯌꯥꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯁꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯗ꯭ꯔꯦ꯫ ꯑꯄꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯈ꯭ꯔꯦ, ꯑꯃꯗꯤ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯀꯤꯇꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯣꯟꯁꯤꯜꯂꯦ꯫ "ꯑꯄꯨꯡ, ꯇꯥꯆꯧ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ." ꯑꯄꯨꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯈꯩꯔꯣꯏ ꯉꯥꯅꯨ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯀꯤꯇꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯏ꯫ "ꯑꯁꯣꯟꯕ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯊꯤꯅ ꯇꯧꯔꯨꯔꯤꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯛꯂꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯝꯂꯦ꯫ ꯑꯄꯨꯡ, ꯇꯥꯆꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯪꯕꯨ ꯃꯤꯔꯥꯏꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯃꯄꯥꯕꯨꯡ ꯆꯥꯎꯕꯁꯨ ꯃꯆꯥ ꯑꯅꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ "ꯄꯥꯕꯨꯡ, ꯉꯁꯤꯗꯒꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯇꯧꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯕꯅꯤ." ꯆꯥꯎꯕꯁꯨ ꯃꯆꯥ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯤꯇꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ, ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯇꯧꯕꯤꯃꯜ ꯎꯠꯆꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯄꯨꯡ ꯂꯨꯍꯣꯡꯈꯤ꯫ ꯀꯤꯇꯤ ꯃꯗꯨꯗ ꯀꯂꯛꯄ ꯀꯩꯁꯨ ꯇꯧꯗꯦ, ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫